Handok pangthokiba sangai festival asi Festival of Tourism nate Festival of Bureaucrat Officer ni haina Jitendra ra phongdokre. Haujak thokliba irang asigi marakta state sarkar na selangduna handok pangthokiba sangai festival adu Festival of Tourism nate Festival of Bureaucrat Officer ni haina Committee on Civil Society Kangleipak CCSK ki President Jitendra ningombana ngase Imphalis ki wangkai khunau sebam laikai duleiba Citizens Club ta pangthokiba lup asagi Taramathoi suba mapok kumon thauram da phongdokre. Mahana makhata da haikibada lamdam masigi isu singda tokhai bu wakhalon da mang tharaga magi aning ba pa masingda satharabadi thabak khudimak mai pak pangamloi maramaduna aikhoi punna satmina duna leidiba isu singa se thengnamina basange maduna aikhoina talaba pandam singa du mai pak pangamgani haike apunbana amata ngairba lambi ni haiba hiramasida pangthokiba thoram aduga mari leinana wangkai kendra ge MLA thangjam Arun Kumar na haikibada lamdam masida chawkhatpa amasung ingtapa poraknaba honabada CSO singa punna thabak tawminaba mathau tai lamdam masigi leiriba isu kiyada CSO singa lauriba thodang singa CSO ki matik chawi lengak sasan yauna hiram kiyada kanagumba singna aranba tawrakpada CSO singe maikaidagi kholau kya lauduna asumba maikaida punaba honaduna chatle asigum lebakyo eba thabak tharom kya asiga mari leinana state asigi senbitlon ge phibam phagan hanana ba honabadasu CSO singna asoba thodang lohoninge CSO singna lebaki oiba thabak singda asoba thodang lauduna iramda masina aphaba asumba lambi amada porakna ba honabasange haike thauramadu mari leinana lamlai kendra ge MLA khongban tabam ibom sana haikibada lamda masida leiriba aikhoi masel ge marakta amana amabu saugatpagi mahutta singthanabagi sanabi ama leiriba si semdokpa change madu taurabada da khunai asina thabak khudimak mangjil thana sangsinba ngamgani mapangal kanba society amasung senmitlon ge phibam phana leiba lamdam ama oinana ba honabada aikhoi masel ge marakta amana amabu thajaba thamnaduna punna lemina ba change maramaduna kanagumba group singna traga lanai Meeoi singna thabak thoram sing paikhatpada aikhoi masel gi marakta yanadaba amasung hondo hunjin tawduna leibagi mohta punmagi oiba phirep amada lepminaduna thabak tawminaraba khakta da leba asina amasung khunai asina mangjil thaba ngamgani haibagi thajaba du lei haike ngasigi thoramadu ka mari leinana tongan ba CSO singilu singba kya dasu khudol pot kya piduna ikai khumnaba utki hari Ayang Pali Road matam kaktana lambi thingbagi khongchang salagani haina Rebita na phongdokre Imphalis ki porompatagi kongba taba Ayang Pali Road asi matam kya ki mamangdagi sarkar na sembidabana lambi ase aduki matik khudong thiningai oire maramaduna sarkar ki maikaidagi lambi asi semdriba phawba matam kaktana lambi thingbagi khongchang salagani haina nongmaibung mera paibigi joint secretary Samurai Lakpam Rebita na ngasi pangthokiba pawgi mifam amada phongdokre Mahana makhata na phongdokibada Ayang Pali lambi asi phibam ka hena phatabadagi lambi asida chathokasin tawriba sing yamna toina accident thoktuna khudong thiba kya mayok nabatana tana lambi asida gari sing thawbagi ufulna maroina lambi asigi nageta lairiba miyamda haksang songningai oiba phibam kya mayok nabadagi mamangda su Ayang Pali Road lambi asi thinbagi khongjang sangsinba laikhre adubu sarkar gi maikaidagi ngasi phawba miyamgi khola asi tabidana positive oiba response amada pirakpa laitre maramaduna lambi asi semdriba phawba matam kaktana thingjinbagi khongjang sangsilagani haike Kuki macha mari dagi lupa lakh 53 henbagi senpham security force na phagatkhre Security Force na leptana satharakwa search operation gi manukchana lalholup amagi oiramba yai haina singnaba lupa lakh 53 lising humdraga taret ka satret ki senphang konana Kuki phuruk ki Meeoi mari Kamjong district ki manukchana laiba Faiko dagi fagat pangamle haidi hiramasigi matang da Manipur Police Control Room dagi thadrokwa paw aman hai Kamjong district sa sat police station na konba Faiko outpost da routine oina sathaba checking da Meeoi mari dagi lupa lakh 53 lising humudraga taret satret ki senpam ase mamang tha November tang 19 da fagat pangamkhibani haidi lalhalup amagi oiramba yai haina singnaba senpham asiga konana farba Meeoi adudi Senapati district saijang dagi nengnai hoi khongsai sahi 19 khul asimaktadagi mangjoi thang haukip sahi 19 Senapati district asimaki CACN khuldagi mangmin thang haukip sahi 19 amadi Kangpokpi district ki Nengboy khuldagi lempu khongsai sahi 19 ni haidi makhoi mari dagi angawo masugi 4 wheeler amasu phagat ki hiramasigi matang da police na thijin humjin bagi thabak sa thaba hwkhre haina pawasna makatare
Meeoi Lambi semnaba tender kauriba asida kanagumba bidar amatana minus the tender tawba yaroi haina KCP PWG MC unification na phongdorakre. State asida paikhatpa chakhot thaurangi contract work khuding minus the thabak suba yaroi tharakleba senpha miyamgi yaiphanaba singadabani haina aina thingkhre lamdam asigi lalhaulok KCP PWG MC unification na khangalakle iramasigi matangda lalhaulok asigi PRO singkhai nganduna khuyek piraduna thadurokpa serol asina hai Tika munaduna minus the tender tawduna sakhot thaurangi thabak singda quality maintain tawdabagi mayokta lupna yengsinduna akanba mi yengsangduna lakle Ministry of Road Transport and Highways ki makhada Manipur gi oina kumja 2025-26 ki EPC mota lupa crore 58 lakh humdraga taret subna lising amaga sanipan kuntra taruki tender value oidiba Meeoi Lambi ki kilometer 0.00 dagi kilometer 15.35 amadi Imphal Kaksing Lamkhai section ki kilometer kuntra dagina nipumanga phawbagi hojik kauriba tender asida kanagumba bidder amatana minus the tender tawba yaroi bidder sina minus the tender tharakpa yawrbasu PWD na work order piroidabani maramdi hairiba lambi asigi phibam aduki matik fattabana minus the thabak surabadi quality lehanbagam loi party na thamliba thingbasigi mayakta thabak tawraklabadi L1 tariba bidder amasung PWD gi engineer singda academy yang sangani hainu susero asina section 1 thamlakle ngasidagi phamba haukiba parliament mifam opposition party na protest atharakpadagi thengkhang anirak azon tawkhre hare ngasidagi phamba haukiba parliament gi ningtham mifamda opposition party na kholaw lawduna protest atharakpadagi thengkhang anirak session azon tawkhre parliament gi ningtham mifam aduda ngasai yopung 13 dagi phamba hauki mifam adu minute kunrom phamba haurba matung opposition party gi MP singna special intensive revision SIR gi matang da khananaba pukhalakpada charangnaba thokpudagi numijungba phawba house suspend tawkhe numijungba matung dagi amuk phamba haukiba lok sabha gi session adudasu opposition gi members singna makhatana lawba khongba amji protest tawrakpadagi nungthil pung ani phawba makhatana azon tawkhe opposition party gi maroiba demand di lebas da sanariba electoral roll gi SIR exercise asida mayek sengna khanabani amaromda parliament gi ningtham mifam adu prime minister Narendra Modi na house member amasung chairman da thagatba phongdoklaga haudokhe panba yabdi sitting 15 legadaba parliament gi ningtham mifam asi lakleba December 18 phawba chathagadabani amaromda ningtham mifam asi haudringai mangoina Prime Minister Narendra Modi na media da opposition party da maral ke asiba wafam phongdokhe opposition party si drama tawbada hena puning lupa amade parliament asi makhoigi pen da wafam ke phongdokpham oina sijenari chathagadoriba session asi afaba mahisa ba yagataba debate tawnanabagi platform ama oihansi hana Prime Minister Narendra Modi na phongdokhe Police na daita khangna amasung miyamgi apamba matungina thabak tawnabagi apamba Prime Minister Modi na phongdokhre Police na daita khangna amasung miyamgi apambagi matung ina ningthina thabak tawduna makoida miyamna maru oina nahasingna yengleba miye hongdok haningbagi tangai fadaba lai hana Prime Minister Narendra Modi na phongdokhre wafam singarang Raipur da pangthokiba homfusuba All India Conference of Director General Inspector General of Police ki mifamda athoiba mithunglen oina saruk yakhiba PM Modi na phongdokhibane Prime Minister na makhatana hai urban policy hena mapangal kankhar hananaba tourist police ningthina mathau pangthoknaba amasung laibas da nauna chanarakriba criminal law singi matangda miyamda hena khanghanba mathau tai haike Prime Minister Narendra Modi na university amasung academic institution singda police investigation da forensic sijenabagi case singsu lokhanaba khanganke thauramada da Prime Minister Narendra Modi na aina thingkhre lup sing sang naina yengsinaba mechanism sengkatpagi tangai fadaba lai haina phongdokhibaga loinana masina left wing extremism leitaba mafamda chakhot thaurang Tabakya Paikhatpada Sauna Kanagani, Lonana Basic Bar Security, Lonana Basic Bar Security, Dimension Haba Hiram the Pangtokiba Mipamadu that National Security Matanga Su Kumna Kanaki Hide. Ngami Singdagi Paisa Komgat Kiba Late Hana Tamla Cray, Manipur the Pomba Pause Kara the Tawal Amasung Kaksing District Fishery Officer L. Lindali Sanu Amasung Fishery Officer M. Manisan. Aikoi anina ngami singdagi PMMSY 2023-24 gi loan pigani hana lupa lising amadagi na tara phawba khongat khre hana KCP PWG na maral sirakibado aikoi gamari amata lainade aikoi di 2025 March thawal amasung kaksing da nauna transfer lakpada ngaijari hana DFO thawal gi thawpuribi L Lindali chanu amade Fishery Officer Kaksing gi thawpuriba M Manisan anina masa masa gi khuyek piduna press da thadrokpa serol asina khanghalakle
Hidak managi polam singi tax amasung GST hengatnabagi bill House da puthokre hari. Ngasi Union Finance Minister Nirmala Sitharaman gi maikaidagi puthokiba Health Security and National Security Sales Bill 2025 asi maroina hojik hidak mana amasung hidak managa mari lenana lauriba compensation sales ki tax asidagi sada humudra natraga masigi mathakta hengatna launaba anawba levy aman mohut sinnanabagi damaktane anawba bill asina hidak mana amasung hidak managa mari lenaba pothok sing asi compensation session segi jang asi sada humudra amasung GST na sada nipugi mathakta oigani hari masimaroina hidak mana amasung hidak managi polam sing ahenba tax kya khongatna leba asigi tax revenue sauna laknaba amasung nakalamromdana hidak mana amasung hidak managi polam sing asi anoba tax asina mamal ka hena wanga dorabanina health security dasu sauna kanaba pigane hauzumaki oina di churut hidak mana amasung hidak managi oiba pothok sing asigi GST asi sada kunganipan khaktamak lauribane parliament ki nuktilgi session dasu opposition na SIR gi issue the protest atharakpadagi hayeng phawba adjourn tawkhre hari Malem gilam koiba singna Manipur karigidamak yoksiloidabano haina dun kaw mek nauna hanglakre sahi hom phajilakadorba irang asina lamdam asigi miyamda saitheng kaya piri Manipur gi irang se akhang ahi kayana tongan ba mod kaya pinaduna center nga si phawba irang ase loisin ge haba khan loisin ba udri haina mod pinabaga loinana CSO kayana su center lengak ta pendaba wafam kaya phongdoknare adubu irang asna lamdam asigi miyam amade miyam ki punsida saitheng kaya phanghanduna khudong sadaba kaya mayok na halabasu lamdam asigi mahausa gi lairembina piramlaba phajaraba adubude lotsinduna thambangamdre sahi ahumgi mayada irangi saitheng phanglaba Manipur gi pukning huningai oiraba phajaba kaya gi matangda Australian vlogger amana malem gi lam koiba sigi maphamda video oina uttuna social media da viral oirakle Australian traveler blogger ama oiriba Dunkar Meknaw na handak Manipur da laklamba matung mahaki Instagram account da wapham kaya phongdorakle mahana Manipur gi matangda phongdorakhiba wapham kaya adubo national media NDTV naso report tawduna miyam da khanghalakle atopa leba ki lam koiba singna India gi Delhi dagi hendoklaga atai mapham kaya thejinaba Dunkan Meknaw na lam koiba singi puning sing silakle mahana Manipur yauna India gi tourist spot kaya gi matangda mapa leba ki lam koiba singi puning sing sinnabagi damak Dunkan Meknaw na miyam gi thamoi kaya buso khudum challe mahana Manipur da laklamba du gi matangda mahana maram ani da Manipur bu thagatuna social media da viral oire hanboi na mahana lamda masugi mahuksa gi phajaba du social media gi khuthangda miyam da uhalle ani subo oina mahana lamda masugi Manipur gi phajaraba mapham kaya India gi oina malem gi lam koiba singna chanaba mapham kaya ga changdamna duna lam koiba singna mapham ase karigidamak yoksiloidabano haiba phongdokle Dunkan Meknaw na mahaki video adugi loisilakpada mahaki foreign traveler marup singna hena thijinduna amade India da local marup mapang semduna India gi karamba mapham da satpa yai haibadu khangnana ba wafam thamle khudong thininga oiba magbak virus sandorpa thengnare hare Ethiopia ki mafam khara da khwaidagi khudong thininga oiraba magbak virus sandorpa thengnare hauju phawbi oina Meeoi taruk sikhibaga loinana Meeoi sa kyamarum leina asin naramba yai haina report amana phongdorakle hanadagi hauna cholera measles dengue amadi atai leina kya gi sai thengmayak nariba Ethiopia da marburg virus sandorapuna maram oiraga khudong sa daba kyamarum ayok nari haire